Imphal East ki sanungi singdong lakol mamang na nungay kapi ki makul tabadagi labuk te thabuk suramba lomi sing singkat narakri. Ngarang ayuk ngasi ayuk Imphal East District Sagolmang Police Station ki manung sanba sanung singi singdong lakol mamang da laydiwa koki khul sindagi nungay kapi ki makul tabadagi labuk te thabuk suramba lomi sing singkat narakri. Thawdo asigi matana police ki makai degi aduguma thawdo amata thokiba laiti haina social media da singdorakri. Adubu labukta lau suramba khunja singi makai degi police ki wafam aduda yamna kan yening du phungdorakli nomai kapi ki makol labukta ki sengkhat narakhiba khunja singna phungdokpa gi matung inadi haujigasi PR gi matam oibana mauksa gumna lomi sina labukta kumduna lau subuda karisu tawragroi haibagi akiba mati yaudana ngasisu hana gumna sanung singi singdong lakol gi jaga lausukhi Makoy lau surungai manung aduda BSF amasum Assam Rifles ki kangbu singsu ngak sienduna laidibani. Laumi sing lau suringai ayuk pung mapan makai kar helak pada singdong lau kol gi mamang thangba saruk tagi nomoi kapa gi mukol taki. Singdong lau kol asigi mamang thangba saruk asida Highland kol singdai tarung bi haiban sing kul koki kul kaya ama laidi. Nomoi kapa gi mukol tarabas laumi sing lau ka thabak suraga laki. Matam aduda manak na laidiba IRB kangbu singna referee khongduna makoi singa tu lawuk tagi loina kakatna ba khangalaki IRB na hairabasu lawmi singna makhata na lawsu na wanaki adubu noi kapigi makoldi marak marak ta adubu IRB na namduna lawuk tagi makoi bu kakatnanki lawmi singna lawsu riba lakol sikoki khul singa duga nakna leibana koki khul singa duda isai nongmai tawba song maphanba loina tai khulda mai hobigi mai khu phawba loina ubu ngaktani masi Makoina yamna toina tawba thaba mani khul singa dudi nomai kapi gi makol toina tahallibadu makoida akitu jungbu phawna ba tawribani aikhoi gi na leiribu khudimak loina fakatkhri aduga kuki singdana karigumba mata tawti phibam masida aikoina kaya yamna neta na hingma ngamgadoribano asigumba Mr. Mikhai Naibi gi thawong asi yaning di haina phongtokhi mara asida Manipur police ki magai digi social media ra sanung area da lomi singda nomai kap ki haina Thagat narakhiba dugi matangda Sagolmang Police Station amasum Yangpokpi Police Station yauna security agency sing amasum mafam aduda deploy tawriba mari suba mahar regiment gi maikai digi aduguma thawdo amada thokiba leiti haiba khangli thawdo adugi asumba du khangtokna ba makhata na thijinbagi thabak sathari hariba sigi matangda kari leibagi henangba amada lawmi singi maikai digi makoina labuk digi sengkhalagli badu nongoi makol tabadagi ni nomai kapagi makol aduda IRB na makoi bu referee khongduna tankhalakibane maduru nomai kapti hairagadi police ka makoi ga waphangnagi haina asabu wapong kya phungdorakhi Indian Special Force na attack sa takhiba duna PLA gi maikida aso open yaukidi RPF haukiba July thangjanumiki yunongyai gi mathang nongan ba ayupung mari phawba Indian Special Force na high-end drone system duna Nagaland amasum Myanmar border da leiba ulpha aigi kemari amasum PLA amadi ulpha aigi apunba kem amada bomb chamaga yankai mathakta Thada duna attack sa takhiba duda PLA gi maikeri gi asu open yaukidi haina RPF ki deputy secretary Robin Kumana thadurakpa siola manhaidi siola sina makhata na haidi bana Indian Special Force sa takhiba drone attack aduda ulpha aigi lower council gi chairman Lieutenant General Nayan Asom sikhi loinana ulpha aigi kedar kharasu asu open angki Thauna pana kathokiba singadugi mafamda RPM na awaba phongdokli loinana mama lebaki damakta makoigi punsi katkiba dudagi hena sawba thauna phabar hero amatreti Indian Army na PLA amasum ulpha aigi mathakta sadakiba drone attack amasum proxy war duna India gi nesar amasum intention asi Assam amasum Manipur miyamda sathaba enemy of India ni haibadu yamna mek singna takli Puari goina ekhoi India nate ekhoi maning makhata maning thaupan ba leiba moirakhibani Assam amasum Manipur si irai laina khudum janma yaroi haibasi India na khangi India gi maikeri Assam amasum Manipur si India ni hairabasu enemy of India cannot be Indian haibasi mek singna leiraba mani maram adunai in government gi namtha amasum tokshinabagi hawong singa si Manipur amasum Assam gi miyamna khangsin usinadana leiroidabani ekhoi si India nathi Aikoi India na occupy to holoidabani aikoi leba sigi citizen amoina aikoi gi nungshiraba ima leba iramdam sibu India na occupy to no bohonariba sida sapsana thengna minaba matam adu yore aikoi na aikoi gi iramdam sibu ngak sienba go loina India gi occupation si thingna bohona mina saidi
Governor Russia lauduna IDP singi relief amasum rehabilitation gi matangda review tokri. Kangloki irang na maram oiraga mayum mekay thadokuna lanjelaktuna relief camp da lairibasing PS ahum thokna December phawgi manungda makoi gi mayumda hanjin hananaba sarkarna mathau taba thabaksing paikhatpaga loinana relief camp da lairiba IDP singi relief amasum rehabilitation gi mari leinaba thabak thoram singi matangda Nasi Manipur ki Governor Ajay Kumar Balana share lautuna Rasbon da high level review meeting ama pangtokre. Review meeting aduna Manipur Sarkar ki Chief Secretary Imphal West ki DC amari senior official kaya na saruk yakhi. Mifam maduga mari lainana IDP sing state administration ki maikaydi IDP sing na thiengnari bu khudong sadaba sing koknaba pekhaliba thabak thoram sing ki matangda detail presentation yauna sabsaba wafam kya mek sing na thamki. Ngasi pangthokiba review meeting adugi maru oibadi dedicated IDP portal ama semba yauna matam sana masigi data management gi thabak paikhat pamadi service delivery hena fagat hana bagi matang ni bifam adu official singi maikedi IDP singi relief measures streamline threat resource yaun lanjinari ba miyoi singa sigi management da transparency maintain tobagi matang da portal asina kaya yamna effective oina mathau tobagi habigi matang da mayek singa thamki Governor ki maikedi ki lanjinaraklaba miyoi singa sarkarna piriba welfare scheme sing ningthina phangananaba department singi marakta ningthina coordination laina thabak tawnaba khanki Mifam aduna maruina Kangloki irang na maram oiraga haujik thengnariba singnaba kya sida government ki maikedi gi commitment amaga loinana daita laina thabak tawnagi matangna khanaki loinana mifam adu IDP singna thengnariba awana singa si lehandanaba makhatana institutional framework mapangal kahlananaba masum rehabilitation ki thaba si top administrative priority oina piduna thabak tawnaba governor ki maikedi akanba directive sing pikhi ST list lana yaukshiliba any cookie tribe asi thadau in pina lokthokpham thoi haibasi asumbu wafamni lawi MMTU hausu Manipur goiriba tangdu leita daba kang Khongsai dun lerekliba madam asida thadau in pi Manipur na thadorak worola mada mitai maitai tribe union MMTU gi wakalon aningba pam khara phongtokli MMTU na phongdorakli buwapam sigi manungsana Manipur gi ST lista niyam lana yaukshilibi any cookie tribe asi lokthokpham thoi haibasi asumbu wapam amani haina MMTU gi organization secretary takhel amam parijat singana khuyak piduna thadorak patchiro lamana haidi chola sinahai MMTU gi aningba apama du miyam gi maphamna thamlaklibadi thadau inpi Manipur na apunma Manipur gi saktam ngak Manipur gi ST list niyam lana yaukshiliba any cookie tribe asi lokthokpham thoi haibasi asumbu wapam amani haina lawi thadau inpi na apunma Manipur miyam gi apamada mitop khandokpigi thabak NRC san hananaba logi wangbada mitop sanglakpa thingba FMR gi matangna loriba phirep amadi singda draki business amadi popi thaba thingbagi loriba phirep pusu taramna oi hairi solasina hai Khongsai natragana thadau tribe asi Manipur khara liraba matamdagi khundarakpa tribe amani haibasi haukraba matamgi puwari nainaraga yengbada adumak sungani aikoina Khongsai tribe asi ningthau baiga Chandra Maharaj ki matam English amaga satrika marfuga taruk matamdagi lakhiba gori leiti aduga English amaga sani panga nifuga manga dagi nifuga tret power ningthau narsinghana Manipur gi singi lamsingda khunda halambagi gori leiti saitharol kumbaba matung in English amaga sani panga nifuga treta amatung khulen haiba khul adugi Khongsai sani amuk laktuna takhel da ngamkhei ngakla thamkhip masigi makha tarakpada Manipur gi wari thamnong sanahal loksaw amadi nauna maming thonba takhen chirang na singba ningthauna ayaba piduna khundaba hokibani mathang Kangla pau editorial myam na thamjari potchai gi arepa mamal thamdabadagi lairagi hingliba myam awaba meunari lairagi hingliba consumer miyam dagi mamal hengana lauraga isuliba lalon itik tawriba singna matam tamna makhoi gi sendong phangna bhona bada consumer singna madugi mayukta khulaw laitabadagi lalon itiki thogai pangliba singna nomo gi pokai langai son boiri aduga pothok puthokliba lawmi sinmi suri nomliba sing yauna lairagi hingliba consumer singna nomo gi hingba ngamdabagi phimda lairagi sik lebak thibani malemda lairiba miyam punamak lairagi hingba consumer ngaktani pothok puthokliba miyoi singna makoina puthokjaba polam singi mamal lepangamjade pothok puthokliba singna makoigi humang mamal gi belu lephanabigi mahut lalon itik tawriba senjao paiba capitalist singna pothok sing punamak ahongba mamal laisilaga makoina launingba mamal hengana mamal lobigi
mayokta lengaki maikidigi miyengsangbigi muhut lisang thabadigi puthoksingi mamal hengana lauriba businessman amadi lairagi hingliba consumer singanigi marakta muknaba tholaktuna thoningdaba thawdo wathoksing tholakpa yabagi singnaba leitaba nati senjau paiba lalon itiki thokai pangliba singna miyoibana hingbada nomigi tangai phadana sangdraba yadraba polam sing seng hawai thau thumna singbadigi horaga petroleum product sena inaba pirol yung kai sanaba polam singi arepa mamal thamdabadagi karbar wala singna hengana launing mamal lauri karbar wala singna sana thanaba puthok singda poyan tawba amadi sengdaba potna asengba sadana yonbadagi lairaga hingliba consumer miyambu namthak tawdun isupigi thabak sathabadagi hel hazar uhenduna laina tina kyan hali lengana potsagi arepa mamal thammu haina miyamgi maikidigi demand lairabasu arepa mamal thambangamdaba sengdaba potna asengba saba arumba amadi asangba sudana namthak tawbada senaba karbawala singi matha moral gi matungina logi oiba sairak pidabigi maram karigi no haiba miyamgi wang lairi masigi matangda hingbada waraba nehat piraba miyamgi maikidigi karbawala singna laingakta laktuna duna sendong yenabigi thabak sa thabadagi potchagi arepa mamal thamna bo honadribra haiba singna bo wang lairakliba silebak thibani amaramna senjau paiba karbawala singna mikhal general election gi matam sida mirep oiduna mikhal thengnabasingda yamlaba senpam thadaba amadi mirep oiribasingi maraktagi social puthok pusin tawba amadi lengak siamna bokhonabada yamlaba senpam sing thadaba nati aduguma miyoi sing adu lengak ki thogai panglapa matamda sel thadakhiba karba wala singi maikidigi akhanaba polam singi mamalda yamna pikpa senpam lupa 10 kun khakte hengatuna yonjage hairakpa matamda mari leinaba lengak minister karisu leitabugum lawduna ayaba bithui karba wala sing han gi mamal digi hengat likhiba senpham sing lamdam asigi consumer sing digi lauri hengat khiba mamal adu amu hanthaba tawdana saili sangsin hengat na lawbugi thabak sathai mataw sum hengat na lokhiba mamal adu digi makha samtharak poina mathang hengat laga lawraktuna miyam digi isupagi thabak sing sathaduna lakhiba digi miyam gi punsi areng mara puthaba duga khumang tadana garida phamlaga isublibasing nomonomi pukai langai songkhalakibani lairagi hingliba suri nomliba miyamna potsagi mamal hengatuna isupningbasingi thauxilgi mayokta miyamgi hausathaduna posagi arepa mamal thamna bokhona pamthui miyoibani hingbana tangai phadana sangdraba yadraba polam singi arepa mamal thambangamdabadigi lairagi hingliba miyamgi punsi tambangamdaba phibamda lairakli etigi thaumi singna pisum singamadi singjamagi akoibada usara kya thakri Arambai Tingol 80 Unit 37 amadi athauba kanglai park riders ka pullaga singjamai gi akoibada maira paibi sing kusamnaduna puna usara sing singjamai gi akoibada lairiba lambi meriden sing thakre hedi ngasi usara thabagi tharamandur Arambai Tingol Unit 37 gi coordinator laisang them yaifabana phungdokhibada leiba asi kannana bo honabada natana khal kanbada Arambai Tingol na paikhalliba thaba asidasu lamdam asida lairiba imai bel miyamna mating pangbiu loinana akhoi amatu oina punsinduna punna saminana bonasi lamdam asida lairiba miyoi khutimang na ngha ki khanbagi muhutta tung koina sakadaba maikeida akhoi punna samina saiki mana makhatana phungdokhibada lamdam asida ayinga sagi khal kai tharaktuna mipum khudimakta saitheng phanglakliba si thengnana bo honabada akhoi khudimang na mauksagi khal kaidana bo honaminaba mathau tari uwa kokthorapana ngasidi miyoiba amadi thawai panna jibasingda awaba sitheng kya phangli makhatana singjamai khaktanatana lairiba Arambai Tingol gi unit sing tuan mapum sing su usara thabagi thoram pangthokana khi ngasi sathaki bu usara thabagi thoram dur Arambai Tingol unit 37 gi thaupu sing yauna tengoloi sani henmana saruk yakhena su pausta makhatana su phungdorakli Congress na Parliament session na pukhatkataba wafam sing khanakre thasigi kunga mathoidagi mathang August kunga mathoi pawbu sathagadoriba Parliament motion session sigidama opposition oriba Congress party sigi parliamentary party ki leader Sonia Gandhi na share lawdrami pampangthokibaga loinana monsoon session manungna party na pukhatkataba wafam singi matangda finalize tokre Mifam adura AICC ki President Malik Arjun Kharge Lok Sabha ki opposition leader Rahul Gandhi amadi atai lusingba singsu saruk yakhi maru oina Bihar election ke mari lendana election commission da electoral roll special intensive revision taunaba wafam pukhanaba amadi Pahalgam attack amadi operation Sindur gi matangda discussion taunaba wafam sing khanaki haidinasu pausda sumakhatana palakli ado tentana sumna meyamda thamjaramge
ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅꯁꯨ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ